आकाशवाणी इम्फाल वाहेंगबम राजेश ने पाव पाजरी अहनबद मरोइब पाव चामा कुंथ्रामाथोई सुबह ड्यूरैन कप फुटबॉल टूर्नामेंट हयेंग नुंथिल इम्फाल की खुमन लंपाक मेन स्टेडियम द ngaksil मंत्री राजनाथ सिंह ना हौदोकनी नुमिनिनी की खोंगचत ngaksil मंत्री हयेंग इम्फाल द तुंगनरगनी राज्य की मफम क्यादा अगस्त थागी ओइना मियांगी नुमित अमसुंग चिंगी लुचिंग सिंगी नुमित डिस्ट्रिक्ट एडमिनिस्ट्रेशन छिंदुना जिला सिंह द हयेंग पांगतोकदोरी मणिपुर कोविड की एक्टिव केस चाम यांखै तरुक लेरी मियोय कुंतरुक नौना पॉजिटिव ओइकी मियोय 18 नाबा फगी मी सिखिबगी पाउ लैते सही 19 अमसुंग मसिगी मथक्ता लेबा मियोय सिंगबु कोविड-19 की प्रिकॉशन डोज कापगी थबक यांगसिल हनबा हक्सेल मंत्री मनसुख मांडवियाना राज्य अमसुंग इंडियन टेरिटोरी सिंग खंगनख्रे अमसुंग बीजेपी पार्लियामेंट्री बोर्ड अमसुंग सेंट्रल इलेक्शन कमिटी नौना सेमदोकले नोंगचु बेंगल मणिपुर अमदी असम न पुन युम्बु ओइदुना ngarangdagi कोलकाता दा हौकिबा ड्यूरैन कप फुटबॉल टूर्नामेंट की हयेंग मणिपुर सानागदोरिबा मैच येंगनबगिदमक ngaksil मंत्री राजनाथ सिंह अमसुंग भारत लानमीगी मकोक जनरल मनोज पांडे इम्फाल लाकदोरी मकोय अनिना हयेंग नुमिदांग वायरम कुमन लंपाक स्पोर्ट्स कॉम्प्लेक्स सानागदोरिबा नेरोका अमसुंग ट्राउगी मैच येंगनी मैच नुमिदांग वायरम पुंग 3 तगी हौगनी एशिया की ख्वाइदगी लीडब फुटबॉल टूर्नामेंट असिगी चामा कुंथ्रामाथोई सुब एडिशन की ngarang कोलकाता सानकिबा हौदोकपगी मैचता मोहम्मदन स्पोर्टिंग क्लब ना गवा एफसी बु पांजल अहुम अमदा थोइकी ngasi भारती किरंगन कोलकाता सानकिबा मैच अमदा बेंगलुरु एफसी ना जमशेदपुर एफसी बु पांजल अनि अमदा थोइकी टूर्नामेंट असिदा पुना टीम कुन सरुक यारी टीम सिंग असिगी मनुंगदा इंडियन सुपर लीग ते यावब टीम 13 आई लीग ते यावब 5 अमसुंग आर्म फोर्सेस की टीम 3 यावरी टीम सिंग असी ग्रुप 3 थोना खाइदोकली टूर्नामेंट असी सेप्टेम्बर 19 दा लोइसिंगनी टूर्नामेंट असी की मरुइना सानफम ओइगदरबा कुमन लंपाक स्पोर्ट्स कॉम्प्लेक्स की फिबम मुख्यमंत्री नोंगथोमम बिरेना हाक्तेंगना सतुना येंगसिनख्रे ngaksil मंत्री राजनाथ सिंह हयेंग अयुक मंत्री पुखीदा लेबा आईजीआर साउथ लानमी अमसुंग असम राइफल्स की पर्सनल सिंगा वारी सानगनी हयेंग ngaksil मंत्री राजनाथ सिंह इम्फाल लाक्तुना ड्यूरैन कप हौदोकदरिबा असिगी येंगलगा लंबी की चतुक चसिंदा नुंगथिल पुंग अमदगी अहोंग खरा लेरगनी एसपी ट्रैफिक कंट्रोल पुलिस विंग ने थोप चेरोल मन हाई पंदोंदगी असम राइफल्स ट्रांजिट कैंप फावदा कार पास याव गाड़ी नतना मियाम चटप यारोय खुमन लंपाक स्पोर्ट्स कॉम्प्लेक्स दा फुटबॉल येंगबा लाकपा गाड़ी पुरोप मियोइसिंगना गेट नंबर 2 इंडोर स्टेडियम मयादगी चंगबा यागनी खोंगना लाकपा मियोइसिंगना डिंकू रोड की गेट नंबर 3 अमसुंग गेट नंबर 4 दगी चंगदबनी मियांगीदमक गाड़ी पार्किंग गेट नंबर 2 इंडोर स्टेडियम मयागी बास्केटबॉल ग्राउंड अमसुंग इंडोर स्टेडियम की मायोक नबदा ओइगनी हरी मणिपुर नोंगसु बेंगल अमसुंग असम न युम्बु ओइदुना पांगथोकदरिबा चामा कुंथ्रामाथोई सुबा ड्यूरैन कप हयेंग इम्फाल की खुमान लंपाक मैन स्टेडियम दा केंद्र की ngaksil मंत्री राजनाथ सिंह हौदोगदरिबा असिगी येंगनबगिदमक राज्यसदा लेरिबा सरकार की ऑफिस सिंह मही लोइसंग सिंह सुटी तंखाई थागनी हरी हिरम असिगी मतंगदा डिप्यूटी सेक्रेटरी जी एदिना चेरोलमा थोखरे मणिपुर की तोंगान जिला सिंह अगस्त थागी ओइना हयेंग मियांगी नुमित पांगथोकदोरी मियांगी नुमित असी मियांगी खुदोंग चादबा लेबा सिंह कोहननबा अमसुंग तंगाई फदबा सर्विस सिंह फंगनबा पांगथोकपने इम्फाल वेस्ट जिला की ओइना हयेंग मियांगी नुमित जिला असिगी लंफेल पाट लेबा डिप्यूटी कमिश्नर की ऑफिस कॉम्प्लेक्स की कोम्बिरे हॉल दा अयुक पुंग 9 मखाइदगी पांगथोकनी अमसुंग नुंगथिल पुंग 2 फावबा चथगनी थौरमसदा मियामना मतम चाना लाक्तुना सरुक यारनबा अमसुंग मरी लेनबा डिस्ट्रिक्ट लेवल ऑफिसर सिंहबु तंगाई फदना लाक्नबा जिला असिगी डिप्यूटी कमिश्नर की चेरोलमना हाइरी इम्फाल ईस्ट जिला की ओइना मियांगी नुमित हयेंग अयुक पुंग 9 मखाइदगी नुंगथिल पुंग 1 फावबा पोरोमपाता लेबा डीसी कॉम्प्लेक्स लेबा पंचायत भवन हॉल पांगथोकनी हाइरी बिष्णुपुर जिला की ओइनसु हयेंग अयुक पुंग 10 दगी नुंगथिल पुंग 2 फावबा मिनी सेक्रेटरीट कॉम्प्लेक्स की पीआरसी हॉल द मियांगी नुमित पांगथोकनी मसिदा बिष्णुपुर जिला की डिस्ट्रिक्ट लेवल ऑफिसर पुनमंगना मियांगी वाकत अमसुंग अतै थबक सिंह खुदकतर लोइसिनबा होनगनी डिस्ट्रिक्ट लेवल ऑफिसर सिंह सीएमएसटी पीएमजीएसवाई ऑल एज पेंशन अमसुंग डिसेबिलिटी सर्टिफिकेट न सिंगबा तंगाई फदना पिथोकनबा डिप्यूटी कमिश्नर की चेरोल अमन हाइरी
District Administration Thawalnasu miyangi numit mapung phana hayeng pangthoknaba sem saba loire thoramasi Deputy Commissioner Office Complex ki counting hall hayeng ayuk pung mapan makhaidagi pangthokani thoramasi aswe angam yaudana pangthoknabagidama akhannaba miyangi numit sel hangdoktuna thamle numit asigi mangoinana Deputy Commissioner A Subha Sinhai miyamna makhoina mayoknariba khudongchadabasing adu sarkarda piningba motsing numit asigi khudongchaba lawraga piba yagani hairi Jiribam Jila dasu District Administration sinduna District Hill Leaders Day amasung miyangi numit Augusta gi oina hayeng pangthoklagani Jiribam gi Chingdong Laikai da leba Deputy Commissioner gi office thoramasi ayuk pung mapandagi numit ungba matung pungkhai phawba pangthokani hari Senapati Jila dasu singi lusingba singi numit amasung miyangi numit hayeng pangthokani hari Tabiriba pawsi Akashbani Imphal degini Manipur ngasi miyoi kuntaruk nauna COVID-19 positive oiba thenaki positive oikripa singi manungda Imphal East gi nipan Imphal West gi manga amasung Bisnupur gi mari yauri ngasi gi oina positive oiba gi changchada 3.9 adumoinamak COVID positive oiba miyoi sikibagi paw leite hauji phawbada raijasida COVID positive oiba apunba missing lakh ama lising kunthra mapan changa humpum doi shure Raijasida hauji COVID ki active case sama yang kai taruk leiri COVID positive oiba miyoi 18 naba phaduna discharge tawkibaga loinana naba phaba apunba missing lakh ama lising kunthra tare chani humpu mari shure naba phabagi chang sada marphudrani pan dasmik ahum mangani Amarom da Manipur ngasi punna vaccine dose lising ani chani kunmathoi kaukhi bagaloina hauju phawbada punna COVID vaccine dose lakh kunthra mathoi lising yang kai chama humputaru kaukre masigi manungda ahanba dose lakh 13 lising kulumdoi hena anisuba dose lakh 12 lising marphudra taruk hena amasung precaution dose lakh ani lising kunthra hena kaukre Khwairakpam Biswamitra gi short fiction film EY Marisuba Nepal Cultural International Film Festival lising ani kunithoida saruk yanaba khalakle Best International Short Film Award managi damak mapan lebaki film kunmathoi amasung bharki film ahun khangatpada Biswamitra gi film asi yaurakpani Minute kulumdoi sangba Manipuri film asi matam chadana masa laikidabada awaba mayuk naribi mama amagi warini Film asi Redika Okramna ibani amasung Samir Thingbaijamna puthokpani Biswamitrana screenwriter amasung film asigi director ni film asida National Award phanglabi Tonthoi Rasi Homeshorina singba yauri Nomagiba intergeneration Bonding Mela Kendra gi Social Justice amasung Empowerment Mantraloy gi National Institute of Social Defense Nai Delhi na Thawal Jila gi Wangbal Daleba Interested Rural Development and Educational Organization ga khusamnarga Wangbal Daleba IRDSO gi complex ngasi pangthokre Thauromadru saruk yakiba MLA Surja Kumar Okramna ahlamanbu luna amadi bebhar tawba haibasi aikoi gi onadi yamna phajaraba chanabi amani ahlaman singbu bebhar tawba haibasi ngasi gi samas asida haurakliba mirol singdadi khangnartabagum tawre hairi Thaurongi saruk amoina ngasigi mela aduda ahal singna puthokpa polam sing amadi hakselga mari lenaba mela MLA na yengsinki Raijagi Horticulture amasung Soil Conservation Bibaki Makhada Cashewnut Development Office Jiribamna Lomi Singi Training Program ama pangthokre Pradhan Mantri Krishi Sanchay Yojana gi matangda training program adu Ningthem Khunau Community Hall da pangthoki Lomi marfu henbana saruk yakiba training program aduda Subdivisional Agriculture Officer Cashewnut Development Officer singbana resource person oina wangang ki Imphal West Police Commando na Imphal East Jilagi Singjamai Wangma Khetri Legai Mongkhang lambida thiumbagi thabak chathakre maduda KYKL gi miyoi ama ngasi ayuk fare hari mangondigi mobile handset ama Aadhaar card ama sakani panba gari macha ama phagal hari mahak miyam dagi sel khaibada chenaba misakni hari pharba miyo edu Irilbon Police Station da sinakre hari Wahengbam substation digi mai piriba Western 1 amasung JNV Feder na konba consumer sing hayeng amasung ningdokaba numita ayuk pung mapan digi nungthil pung mari phawa mai mutkani hari Khumbong bazar gi lambi pakthok chokthokpana maram oiduna Wahengbam awang khuno konthokjam sagol tongba Khumbong Kamong Awangjiri Kaithel Mambi Assam Rifles na singba mapam sing hariba matam asida mai phangloi hari Akashbani Imphal gi paw tabiri Sahi Taranipan amasung masigi mathakta leiba miyoi singbu COVID-19 gi precaution dose kapagi tabak yangsil hanaba Haksel Mantri Mansuk Mandaviana Raija amasung Union Territory sing da khangankre manghai miyam tinba mapam sing maruina bus station railway station airport school college lai khurumbam sing amadi lai khurumbam ki lambi na singba mapam sing da vaccination camp pangthoktuna precaution dose ki damak hidak kapa yarba miyoi sing hidak kapthokna ba honagadabani
hidaksing matam hendokkidanaba matam loisilaglaba hidaksing hana season thonaba raja singda khangankre Union Territory amasung raja singgi haksel mantri singa ngarang virtual in a wari sanabada Dr. Mandaviana raja kharada Kendra Thadariba Sempam Sing Ningtina season dabagi damak nungnang ba fongdoki manghai raja singna hidakapagi thabak thoram sing hena kangkhat anbagaloina health scheme sing mapung phana amasung thuna chanhan nabagi damak kendra dagi phan launaba honagadabani BJP Parliamentary Board amasung Central Election Committee nauna semdokle dolgi National President JP Nadana luchingba Parliamentary Board asida Pradhan Mantri Narendra Modi ngaksel Mantri Rajnath Singh amasung Griha Mantri Amit Shah yauri Anuba sadasa kharasu board asida hapsele makhoi sing adudi Karnataki hanagi Mukhya Mantri BS Yedurappa Kendragi Mantri Sarbanan Sonowal Rajya Sabha MP K Laxman hanagi Mantri Satyanarayan Jatia amasung Iqbal Singh amadi hanagi Lok Sabha MP Sudha Yadavni Party Election Committee da Maharashtra gi Upamukhyamantri Devendra Fadnavis Kendragi Mantri Bhupender Yadav amasung Rajya Sabha gi MP Om Mathur hapsille Aspirational District Program mapungphana amasung maipakna pangthokpada Pradhan Mantri Narendra Modi na nungaiba phongdokre Aspirational District asi jila adugi haksel machiyoiba chinjak shiksha amasung pochai thadok thajingi matangda ahenba miyang thambani Twitter da thakapa warol amada Pradhan Mantri Narendra Modi na hai Aspirational District Program na maram oiduna miyoi lak kaya marungi punsi mahing phagat anbada nungaiba phongdorokle University Grants Commission UGC ki Chairman Jagdesh Kumar Hairi Common University Entrance Test pangthokpada mayok nariba khudongchadaba sing atuba matamda loisindana parikha si sahi amada anirak pangthoklagani manghai parikha si horokpa matamda technical gi oiba khudongchadaba kaya thenaki masina parikha si lusilagraba matamda awaba kaya mayok naki Engineering Entrance Exam G amasung Medical Entrance Exam NEET parikhabu Common University Entrance Exam ga karama matamda punsingadagi haina paumi singna hangba wahangi paukumda Sri Jagdesh Kumar na hai tha asi loirakpada akhang ai singi committee ama semduna maruoiba entrance parikha sing mapan leibak amasung bharata pangthokpa yanaba khanagani manghai parikha si mathang sahidigi hoge harabadi haujiktagi sem sabagi tangai fadaba lei Common University Entrance Test UG gi marisuba tangkaki parikha ngasidagi haukre candidate lising tara mato hena parikha thagadaba marisuba tangkaki parikha asi ngasidagi thangjanumi phawa pangthokodaba adu tha asigi kunthra phawa yaithokki Low sungi lamda technology sinanaba hengadanaba amasung kungangsingda infrastructure hena sokhadanaba sarkarna leppa laitna honori haina kendragi low singu mantri Narendra Singh Tomar na phongdokre manghai sarkar gi thorang asina low sungi lamda thabak pibada hena kudong sahanbada natana khungangda leiriba lairik laisu hairiba naha singda lammasida changningbagi ithil piragani Indian Council of Agriculture Research na sinduna pangthorpa lecture program sing loisinbagi thoromda Sri Tomar na hai technology amasung infrastructure na lawmi singda hena kanahan batanatana lebak asigi low sungi lam hena fagat angani Lebak asigi low singo asi malemgi oina khwaidigi mangjil thaba ohenba honabada miam punna amato oina honabagi tangai fadaba lei haina mahangna phongdokki Akasbani Paumin Hai Indian Council of Agriculture Research na tongan ma hiram singda lecture program humudra mga pangtoki maduda akhang ai sing baigyanik sing lusing basing amadi policy maker sing na wangang ki Bharata haujuk phawda COVID vaccine dose koti Saninipan lak marfudra mathoi lising nifu mapan hena kaukre masigi manungda precaution dose koti taranithoi lak humbudra mari lising taranithoi hena yauri ahanba dose ta koti chama ani lak kunthranithoi hena amasung ani suba dose ta koti marfudra humdoi lak marfu mari hena kapkre ngasi khatada COVID vaccine dose lak kunmanga lising marfudra hena kapki Lebakasta haujik COVID ki active case lak ama lising manga hena leiri haujik phawda COVID positive oiba mioi koti mari lak kunthra taruk hena naba phakre naba phabagi chang sada marfurani pan dasmik manga taret ni mioi lak manga lising kuntaret hena license astegi laikidre Aroibada maroiba pau Sama kuntrama to suba Duran Cup Football Tournament hayeng nungtil Imphal ge Khuman Lampak Man Stadium da Ngaksel Mantri Rajnath Singh na hawdokani numinini gi khongchata Ngaksel Mantri hayeng Imphal da thungnaragani Raijasigi mafam kyada August thagi oina miyangi numit amasung singi lusingba singi numit District Administration na sinduna jila singda hayeng pangthokaduri
Manipur COVID की एक्टिव केस चामा यांखै तरुक लेरी मियोय कुंतरुक नौना पॉजिटिव ओकी मियोय तरामापन नाबा फकी मी सिखिबगी पाउ लेते Sahi tara nipan amasung masigi mathakta leba miyoy singbo COVID-19 ki precaution dose kapagi thabak yangsil hanaba Haksel Mantri Mansuk Mandabiana Raija amasung Union Territories singda khangan kre amasung BJP Parliamentary Board amasung Central Election Committee nauna semdokle. Paulo Jari.